KNB นี่จึงนับซึ่งกามจง district की हुइमिन थाना अमदी संखालोक थाना विलेज ता चंगलक तुना ताकुल युंग क्या मै थाखरे थगदो असि गे कान कानादन district असि मनुंग लेबा फाइमोल कुकी खुलगी युंग खर सु सकंग दबसिन मै थाखरे था अमरम इंग लेरो मतुन कामजों district तंग असि नंगतिल म्यांमार बेस तव terrorist group KNB की मियोइ नि सिंगनब कांगु अमन ngमखै परिंग द लेबा तांकुल नगागी खुल अनि द चंगलक तुना युंग क्या मै थाखरे खुंजा सिंग उमंग द मथवाई हिंगनब लांजेना खरे अमरम द थगदो असि गे मै कान कानादना district असि मनुंग चना लेबा कुकी खुल अमगिसु युंग खर सकंग दबसिन मै थाखरे तांकुल नगा फुरुकी ओइना हिमिन थाना नगा विलेज संखालोक थाना विलेज अदुगा कुकी खुल ओइरिबा फाइमोल विलेज नि म्यांमार ताइना लेबा कोनखा थाना तांकुल विलेज ता ngasi nungsil pung anirom tabada kuki militant singna landarakna kulasigi yumtara gi mthakta mai tharamkhi kunja singna phongtorapagi matung ina Myanmar based towa KNB terrorist group na mai adu tharakhibani hairi toina kuki marol lonwa singna law khongdana yum mai thabagi mami social media da viral orakhe video sing ubu phangki thodo asina maram oraga ngomkhagi paring achida nakal ani gi maragda khutokna ba amadi misi mina topagi paudi leitri kuki militant sing aduna konkhan thana takul village ta yumtara rom mai tharam la matung da sakhanglok naga village ta su yum manga rom mai tharam khi thodo sina maram oraga khonja sing matwai na ba umungda lanjena khi amaram da naga khul ani da mai thabagi thong chathar ga matung da kamjong district ki manung chana leba Phaimol kuki village ki yum khara sunga si nungtil masakang da basing na mai thakre adu yum kya mai thaki bage have this sab chana khamangam dri panbe abadi Myanmar based of terrorist group KNB amasung PDF ki apun kangu amana kamjong district ki namli chero amadi wangli khulgi yum kuntra gi mathak ta mai tharam badaga natna nongmai amadi bom kapsan duna landa abada mioi ngarom so open nang kibani thodo si matung tarak da jun tara ma thoida district asima ki kultu kuki village ta yum khra masakhang da basina mai thaki bagi thodok da kuki ani nongmai na kaptuna halong kibagi thodok laikhrabani amorom da kuki NP Manipur kimna thadar boser amana kamjong district manung da leba Phaimol kuki village ta ngasi nungtil yum kya mai tharam ki bath adu ki NNCN IM amasung Myanmar based of Sani Nationalist Army na satram thong ni haina maral sirli yena handak ki sei si horpodagi ngasi phawda kuki kultara gi yum kya mai thakre haina su phongtorali ngasi thodo adu mai lena police na thadar boser amagi matung ina kamjong district ki manung chana leba Indo Myanmar border pillar samotara humda gi manak chachai police station gi kilometer nipumunga rom la mo leba Phaimol kuki village ki yum tara munga rom sagang dum mai thakre kuladu gi khunja sing lanjena da tram ta subai ar kem da nak leiba IC village ta sangje phamlok duna lei hairi masigi laman kumoina kulai paiba kanguna border pillar number sam amaga nak leiba sakanglok tangkul village ki yum kya sumai thaki bolena himin thana tangkul khulgi yum taret ama sumai tharum ki hairi census mamang da NRC tongna baluk tara marina Delhi da satuna mai ne singda taksalugudori Manipur census ki tabuk tawdinga de NRC hana tawina baluk tara mari ki musing tha si manga da Delhi satuna Union Home Secretary High Level Committee ki chairman amasung RJI yalna mari lena authorities singda unadana taksalugudori luktara mari musing asina ngasi governor unadana Manipur census mamang da NRC update tongna bagi matang da wari charubada pamis unabada matak wapam asi luktara mari ki convener Santan Hakpamna phongtok laduna mahal High Delhi ki kongsat asida Home Secretary yauna High Level Committee on Demographic Change chairman amadi Registrar General of India asu unadana taksan gani hairi Manipur da NRC update tongna bagi pandam da luktara mari na sangsalakba khongjang gisaru ama oina luktara mari ki mihut kanggu amana Governor Ajay Kumar Balaga unadana miyam gi oiba demand sing thamkre Governor su miyam na taliba demand asigi solution hangnana honabada mateng pangani haina thajaba pirakre Napi angang punchita kariyamna ba Phuzam Jalaluddin Serak piragani Napi angang punchibu kariyamna ba Phuzam Jalaluddin akan Serak piragani haina KCP PWG MC unification thadroli dub asigi PRO chingkai gamana thadropa serol amana lub asina kanglei khunai gi napi angang singbu awang thakta thamdune kai kunadana lakli asiguma tanja asida Yellowi Maitei Ningol singi sada nauda oidina kanglei pa asida khundali thadana leba Maitei pangalgi marakta kanaguma kharana drug ganjana singbu makhal kya gi nisa lolitik tobugi mathakta lili basai nori bin pimsa singi kai khunaba na hona pasing khunai si oina yamna lebak thibani serolasin makha taradana hokiba jun tratrek numi mutung pungkhai rom chatpa matamda masai sei tra homdoram tangai ribin pimcha amabu nupi obi ijat lona na hona riba mayang Imphal police station mung chana leba Rangoon Yangbi maya lekai dagi Phuzam Jalaluddin apokpo lekidraba MD amuba hek ubada phomda karmasara pirgani hairi kanglai pasing nupi angang sing ijat na hingbadagi hena lum lojabani haina khangna sahi yamlaba lining light son tawdana kanglai khunai gi afaba pokta kya piragadaba Phuzam Jalaluddin masana phamliba dukan da pochai lebagi laksabi nupimcha amabu lupa 5,000 pigi haidana pamjaribi nupimcha adubu nupi obi ijat lona wanamdana honna ki bathodo asima akpi bayadraba marali haiki
Kukizo Council member អបដកតកលេហើយណាម៉ាអ៊ីនពីនភងតក្រេម៉ាអ៊ីនពីន Kukizo Council member អបដកតកលេហើយណាម៉ាអ៊ីនពី General Headquarter ងស៊ី Kukizo Council President អ៊ីវសេរអ៊ីនពីខនក្រេម៉ាអ៊ីនពី General Secretary Emmanuel Pulmalte អមសុ President Rebaret Rose in Pimati ណាខៀកពីរក Kukizo Council President ពីសិនគីបសេរលដនហើយ April 3 ត្រកតបងតគីបត្រាមកសុបម៉ាអ៊ីនពី Assembly ណាលោកវ៉ារីមតុងអ៊ីណា Kukizo Council member អួយបតុកណាបថរងលោកលគីបនីមនីពូដគុនដាមីនេបJonan Thalak Tribe Singi Common Political Platform អអីនេះហើយណាថាសរបដគីម៉ាអ៊ីនពី Kukizo Council យកគីបនីអឌូ Kukizo Council គីថាបកថរំសិងគុំនេះសលបមតំដា Jonan Thalak Tribe ថោសាតបដគីមមីអមតាបឧរគី Common Political Platform អហិងនេះហើយណាថាសរបដគីវ៉ាងបដថាបកថរបដគីម៉ាអ៊ីនពី Kukizo Council គី member អ៊ីណាតុកណាវ៉ារីបលគីបនីម៉ាអ៊ីនពីបុនបគីអ៊ីប Political គីប៉ាន់ដំផងណនភិរិអតុក Politic ហើយណាបលដណាសេរសិនហើយមតុងតារកបដតសេងតសេន Political Platform អមចេកណាបគីមតាំងវ៉ារីឆាណាបថរងលោកលកបដម៉ាអ៊ីនពីណាស្វយដណាសរុយ៉ាកនីPayeng de Kolga na bale na Pambani Lusingba ULF ki Kangutsu lengak na puthokre Impal West District Payeng Singda Leba Pambani Lusingba United National Liberation Front ULF ki Chani Mokta Mori Suba Battalion lokthok laga mga so Manipur Rifle amadi tara so IRB na hut sinkre